Paushari Yumpum Oiba Maru Pau Karab de Taujari. Manipur COVID ki laicet tapna hantaba horakle. Manipur Meoi dising ambaga supna home pos the poikre taragani thoi laikidre. COVID-19 ki anisubu web lakshan na balagak na curfew thamke banumit taraga mathoini surak pagalodena. State asida COVID-19 ki laicet su tapna hantarak pagi mami tare. Hauki bapung kun mari da Manipur Meoi dising tarir chani humputra mga test tawada. Lising ambaga supna home pos the poire aduga Meoi taragani thoina laikidre. July tha asiki manungda marak Meoi lising ambagi makada positive oiba Yaokhre su ayamba padamdade Meoi lising ambaga chamagi mathakta positive oirga lakhe adobo ngasidi positive oibagi masing halkai dagi hantarakpa ure amasong positive oibagi sangsu sada 13.8 khekta makoire positive oibagi sangsu July tha asiki manungda ngasina khwaidagi nemba chang oire COVID-19 command control room da ngasina bidag waram thokiba cherola magi matungin ahokiba pungkon marita positive oikiba Meoi Lising ambaga sumna ahum asigi manungda lising ambaga sumna amana general population dagini aduga anina Central Armed Police Force dagini general population dagi post poire kiba asina nupa samari marfugani thoi amasung nupi chamwa taranga mapan yaure General Hospital da COVID-19 test tawada ngasi ko hena Meoi marfuga mapan positive hoiba thengna ke Rims dana kuntraga mathoi district hospital sing dana chatruk hompu amasung atopa testing center sing dana chali kulom doi positive hoiba thengna ke District singi oina yang bada Impal East Meoi chani kunga mathoi post boike Impal West na Meoi chani humpuga mari Thobal dana nifuga ni pan Bisnupur na sama humpudra taro Kaksing dana nifuga mga ukrun da taraga mathoi Susanpur da marfudra Sandel da kun mga senapati da nipan Tambing long da kuntraga mathoi Teknopol da amma Parjol da amma none da kuntraga taruk kangpokpi da kuntraga taruk Kamjong da mga amasung ziribam da ahum post boy bathengna ke Ngasi positive oira kiba lising ambaga sumna ahum asi hapsilaga state asida COVID positive oikibagi apun bambaseng lising marfudra mga saripan kun kamari Yaokhre haukiba pung kun mari the state level COVID-19 deaths audit committee na pikhalakpa report ki matungina Meoi taragani thoi laikidre laikidaba sing adugi manungda taruk na nupani aduga atopa taruk amana nupine makoi gi manung Impal West dagi taruk Impal East dagi ani Thawal dagi ani Kaksing dagi amma amasong Kangpokpi dagi amma yaure Hauki papung kun mari da laikidaba Meoi taraga ni thoi asi hapchalaba tungda Manipur gi oina COVID positive oidun laikidaba mi ki apun mamasing lesinga baga chamanga tara Yaokhre pawasena makata na hai laikidaba makoi taraga ni thoi gi manungda ahung khaktamak hanba dose ki vaccine kapke Meoi nipan amana hanadagi hauna masagi anaba leipa Meoi singni laikidaba sing adugi manungda Kaksing district ki palel thong wangbadagi sahi umpuni thorom surabanu pa ama tera lukram lairaktagi sahi marfugani thorom surabi nupi ama Thawal saban tong bamai lekai dagi masagi sahi putra ni thoram surabanupa ama sagol tong bamakha lekai dagi sahi marfu daruk rom surabanupi ama luang sangbam dagi masagi sahi humpuka ma thoram surabinupi ama langthabal lep makha lekai dagi sahi yang khaima pan rom surabanupa ama zurembam awang lekai dagi sahi yang khaima pan rom surabinupi ama leima pong dagi sahi yang khaika daruk rom surabanupa ama mayang impal dagi sahi humpu mari rom surabinupi ama amade sahi humpudra rom surabinupi ama thawal me direct dagi sahi humpurom surabanupa ama amasong Kurai sajo lekai digi sahi yang kai rom surabanupa amane amaromda haukiba pung kun mari da COVID-19 dagi naba paiduna Meoi chanipan humputra matroi discharge tawkhre discharge tawkiba Meoi chanipan humdra mathoi asi tharaga COVID-19 dagi naba fakraba state asigi apun bami ki maseng lising marfum doi chahum marfutra ni thoi Yaokhre naba phabagi changna chada 87.0 tone active case ki masing lising tara chahapan koni thoi da laire makha tarakpa atopa pau amadana Govindas BJP da pusin bagi matang da CM so party president so khangan bagi pau laite Congress ki primary membership te su resign to khraba MLA Oiba ki sto khraba Govindas kontok jam Bharatiya Janata Party BJP da sangbanatana atoba thorang toromloi aina political observer sing mod pinare thajaba jaba mafam dagi phangpa pauna hai Govindas kontok jam na BJP da jauna da bagi da Manipur Pradesh Congress Committee ge president ki famdagi resign to kiba MLA from Thado Kiba Amazon Congress Party to Kito Kiba Maram Amade Tungda Govindas na Karamba Loro Kadagi Iba Manipur Minister Nong Tombam Berian Amazon BJP State Unit ki President A Sardada Party High Command Kari Imata Pungdor Palitre Pawasina Makata na Hai Hanadi Govindas Kontong Jumna Luchimba Congress ki MLA Kara BJP Desang na Bagilis Amahadak Impantulak Lamba BJP National General Secretary Organization BL Santos Tapisan ki Adobo BJP de sangan ada belis adu da jaw kiba Meoi ahum party gi high command ayaba pirakhide maduna baram oraga Congress tagi MLA mayam BJP de Yaokhre haina thorang torong batu kai ke
Maram baduna Congress ki MLA khara BJP da hatu na yarok payaba ki othok padudi leitre. Govindas konthok jamna BJP da sanglak ba basi state ki lairiba lusing basing da harawningai oide ma party asida posilap ki maram so state ke losing basina mamutana khangba ngamdri maram baduna mahakna party asida join torok laba matungda mathang jahi ki February thada pangthok kadapa Manipur Legislative Assembly ki mekhal matungda yamna maru iba thaudak ama hai kamana chinara katra ai bagi singna ban leibana bahakbo BJP da sanganing de hainai party ki hai kamana leblakba wari poibana minister nongthambam berenda dragana Manipur state unit ki president e sardana su Govindas konthok jom jarok bagi matang da janingi natragan janing ti happy mode amata phongdok nana bagi khudong chaba leite center da hairak pawa from the makhoi in banatna pambai leite tawada di minister nongthom beren amaso works minister TS Biswasit ki aning ba apam badade apan bakhara thoklaba yai aina political naina basingna pausi asida haire aduma po hanadagi hauna BJP amsung RSS kamari yauna fana leiriba Govindas konthok jamna BJP da sanglak padadi party ki ai kamana taramno okay marambaduna mahak thubana tragana tappa haiba khak natana BJP da sungsoi soidana yauragane thajaba yaba mafam dagi phangba pau amagi matungina Govindas konthok jam tha asaki kuntra da Delhi da chalaba yai BJP Manipur State Unit ki president su hauja Delhi da leire makona Delhi da leire da Govindas BJP da jawbagi wal husinagani amasung tangai phadaba leiragade chief minister longthombam berensu center ki losing busina Delhi da kausilak pai hai haire BJP Manipur State Unit tagi phangba paugi matungina lakliba August ahumda BJP ki national spokesperson Sabit pa triumphal da lakadore matugi matung August 8 BJP ki national general secretary organization PR Santos imphal da lakani haire nagalamarom assembly seat tarit hangle taramathoi chuba Manipur Legislative Assembly ki marai bagasi onthok na nokdam thi ba haipatomak thokle sidom fulaiba Manipur Legislative Assembly da seat tarit hanglaga leire hanglaba chitching adudi disqualified seat ahom Andro Thongnaujem Syam Kumar Anisubada Lamlai KSS Biren Ahom Subda Kumbi Sanasam Bear Pamthado Kiba Mari Nauria Pakanglakpa Subhasandra Anisubada Tambengrong Semhul Jandai Ahom Subda Henglep TP Haukip Marisubda Bisnopur Govindas Kontaujam Myanmar dagi refugees sing thadok nanaba custody de sikiba sing tegat nanaba taksin khre Myanmar dagi sangjapam lok narba section lak chancel lak basing thadok narba amasung Manipur government ki custody de sikiba napi ani ki matangda thegana na human rights was SRW na India government taksin khre Myanmar da military na ku tawdu layak pasin khraba matung da chorak na Myanmar ge national ising taraga taruk hena jumlo narbe state bari habdi Manipur Mizoram Nagaland amasung Arunachal Pradesh da chancel hakre aina media na report tawre Chancellor Basing Adugi Manung the Parliament ki members sing civil servants sing military amasung police persons sing human rights activists sing yaure makoi amba thagani haiba ki badagi lotuna makoi amba phagani haiba ki badagi lotuna leinare makoi si India na tek ta kaina pale fam chafam pi ge dabani haina Human Rights Watch ki South Asia Director Meenakshi Ganguly na phongdokle Jun thada Myanmar dagi ma maun sahi nifuga taruk amasung Mokhai Sahini Fu Surabi Nupi Ani Manipur Social District Hospital COVID-19 na maram oiduna seke Makoy ani March kontrama thoida Myanmar dagi sansalak dagi foreign eki makada fakiba Myanmar National kontrama pan gimanung da yaokhre bane Makoy ba paraba matung da district hospital amara judicial custody da thamkhe bane Manipur da base lo human rights alert ki matungin nupi adu anaba hansalak dagi hospital da lekan naraba matung Nabin humni lairaga siki bane Manipur da phachin duna thamkhe bising adu gi manung da kontraba humtoi COVID-19 na nakhe haire February thadagi hauju pawda military junta amsung security force lebak puna buta sathaba anti ku movement nam thanan ba khona bada Meoi chamapun kun hena hatke activists journalists civil servant amsung politician ising manga chahung ki matha fajin ke Marsha da India government Myanmar da sathriba period minegi thabaga du UN Security Council na contem tawba loina na thajlibasing adu thadok na ba taksin ki adu banakal amarom dana yumthang dariba state chingda Myanmar dagi lok wang bada sensilakba Cek taunan baja thang pike February thada Myanmar masa sing khwadi jamna sanselak pagi saitheng nang liba Mizoram ge Chief Minister Joram thangana Prime Minister Narendra Modi da India government na piri baja thangadu janing da phongdok pagaloina na refugees sing asigi sangjapam pina na bataksan khiba laike India ki border guard sing na Myanmar da ki sanselak sing adu inthok khina ba honar basu awang nong paki state change village councillor sing na di Refugees sing adu balai pam chafam pi ba pamle masigi sumatakta India da leba United Nations High Commissioner for Refugee UNSCR gi matung ina sing japam blowing basingna makoi gi designated center sing tamna lakpatai adugumba center amata awang nong pukta leita bana India da senselagli basing asi phajinduna amasung Myanmar da halan khina bagi oithok palai haire
border state singda leiriba refugees sing asi makhoibu mating piriba civil society group singda tangchadun engle group gyana so India government da refugees sing asi miyobegi minung si yengduna sangjafam pinaba amasung UNSCR gumba agency singda sinana batangnare May ahum da High Court of Manipur da journalist ahum Yaonaba Myanmar gi national terror Delhi power sathanaba aduka UNICR na protection pihanaba order pikhiba laike India si English sing amaga sa payakhi mathoi gi UN refugee convention da tragana lising amaga sa humbuga taret ki protocol ki party amana trabasu chanabi and international law sing asi lebak na puda chanagani haiba lai haukiba lising ani taraga taret gi hauna Indian authorities sing da Myanmar da ot naibire hariba Rohingya sing bo halan khina ba hanjin tak na duna lak libane makho ayamba de UNSCR na issue to ba identity document paiba ngakane makho ayamba han da Bangladesh lom da sense lakibani karigumba makho ba foreigner yaki makada travel document pai di aiduna Myanmar da inthokiba tarabadi madu international law gi mayuktani haina human rights was na haire mayai ka badrakla lon bani habiki maranda jail da leiriba AMS high court thado khina ba khagan khre hauki komja lising ani taraga mapan gi January kun mapan da kuntaruk suba khudeng thabi Assam Rifles check post ta mayai ka ba chinjak puram baga mari reinana jail da leiriba myo emagasi high court of Manipur gi chief justice Sanjoy Kumar da regular bail pi bagi ayaba pi ki baga loinana thokhina ba yathang pikre Kona thadok pagi aba pikraba equis aduni Sochanpur district manung chana leiba tuibong bazar phang tagi lonkhomang ahokip sahi kunga mari suraba mahakasi mayaka ba chinjak punba case amaga mari reinana social court NDNPS the trials tharibani mahak maran leite habige praman phangbadage ngasi high court of Manipur na security amaga loinana security amaga loinana PR bond lupa lising yakai thialaga bel pi bagi aba adu pirakhibane lonkhomagi maikei dagi di mahaka kona na phariba mayaka ba chinjak adu mahak mari leinade Gari driver oina Meoi khara na neglak podage passenger khara gal loina na gari adu thauthun lakpane Sochanpur dagi Moria pawba gari thobagi lupa chamanga amadi chak su pijagani haibadagi thawrakhebane adu manamak khudeng thabi Assam Rifles check post yorokpada mahausagom passenger singna khona gate lan thokhalaga driver na gari da lehoraga Assam Rifles na check tawki mahake drug sing adu yawi haiba khangdabana nachungdana laike adubo maning thangba passenger seat da yawlaba WYW sing adu thoromba thengna kibane aduga gari aduda tolkhiba passenger sing adu mafam adudagi khudata mangkhibani thodok adudagi mahak police na phaduna mahake badada case register tawkhibani hana phangdoke nagalamromda bail application adugi mayukta narcotics control bureau imphal na komja lising ani taraga mapange July taraga tarita special court NDNPS Manipur da charge sheet file tawrake NDPS A ki section 8 clause C 22 clause C 25 28 29 30 35 amasung 60 ki makata charge frame tawke loinana charge sheet adugi mayukta mahaki mathakta siriba maraladu squash tawthanaba lunkhomang High Court of Manipur da criminal petition file tawrkhibane atopa pau amadana under trial prisoner taraga taruki interim bail gi matam tha ahum sangdokna ba khankhre state asida COVID-19 gi oriba fibam amadi jail singda laijarasi sandokpa thingna ba lokatpa section thorang gi saruka moina Manipur State Legal Services Authority High Court Committee na Supreme Court ki jathang matung inami pham pangthoktuna under trial prisoner UTP gi interim bail gi matam August amadagi October 13 pawba tha ahum sangdokna ba khankhre hariba mifam adu Marwena State asida COVID-19 gi oriba fibam amadi jail singda sandorak padagi thingnana ba Supreme Court gi jathang matung in High Court Committee gi mifam taraga ni thorak phamla pa matung Assistant Legal Services Authority Executive Chairman Justice K.S. Navina Chair Lokduna Taragam Dorak Chuoina. Online ki kuthang da mifam pangtok na khanakibane. Online ki kuthang da pangtok ki mifam adu da P. Dongel, Director General of Police Prison. Address Mudum Member Secretary Manipur State Legal Services Authority MASLSA. Asgian Forgas Special Secretary Home. Dr. T.S. Saranjit Deputy Secretary Home Amadi. Sorokhaibam Sadananda Deputy Member Secretary MASLSA Susaruyake High Power Committee Asina Manipur Central Jen Sajiwa Amadi Impal Central Jen Lariba Prisoners Singi Masing COVID-19 Nabagi Sang Amadi Cam Jamna Tajin Bayabagi Ibagi Cam Jamna Tamjin Bayabagi Habigi Wafam Sing Kanage DG Prisoners ki Makadagi Sajiwa Zelda Sada 67.33 ki Sang Amade Impal Central Jen Sada 9.6 ki Sang the Padok Sing Lay Masigi manungda COVID-19 positive oiba ahumna Impal Central amadi ahumna Janims Hospital lairi aina phangdoke MASLSA gi member secretary gi mekai dake so under trial prisoner taraga taruk amadi convict mari gi interim bail payroll gi matam July 13 de loiragani haibo wapam pukhatke loinana High Power Committee aduna convict mari gi payroll August amadagi October 13 ba sangdokna ba khanke
interim bell da thando ke ba other under trial prisoner kun humdoi ka pau phawna bangam dan leiriba adu athu matam da phawna home department paikat pajaba thabak sim paikat pa made dargar leirabadi court miang changba jail authority prisoner amade advocate sing video conferencing ki khuthang da unaba jahan ba ke khudong chaba sing paikat nanaba ukrul kaksing jiribam tengnopal kangpokpi pharzol district ki oiba under trial review committee sing chairman bagi thabak sing home department mit tara mangani ki manungda paikat nanaba haiba warep sing high court committee aduna lepkhe hepatitis B lemna layeng bagi khudong chaba phanglagane Manipur dasu hepatitis B layeng nana bagi damak model treatment center amam jerems amade prems da ngasi hangtok tuna biam da lemna hepatitis B layeng bagi thabak se thaba Yaokhre si minister secretary da pangthok world hepatitis D ki thorom da si minister N Pirena Hotnaramba institute of medical sciences jerems amade regional institute of medical sciences streams hepatitis B layeng nana model treatment center amam Yaokhre Thormatu da wangang laduna si minister N Pirena hai ngasi hangtok lebe hepatitis B model treatment center sing asida miam da lemna hepatitis B layeng bai khudong saba phanglagane treatment center asi hangdok ba asina longna gan balaina asi laksin na bakona pada chawna mateng oiragane man hai viral hepatitis asi malem gi mi khwaita ki mi sian ki maram oiriba public health problem amane masig yenglaga kumjali sing ani taragani panda national viral hepatitis control program asi auto ki bane Manipur da jamdrabada functional viral hepatitis treatment center amam program asi ki makhada hangdokre makhatarakpa atopa pau amadana BS Yedorappa gi mhutta Basavras Pomaina Karnataka ke minister Yaokhre Karnataka ke minister BS Yedorappa pham thadok laba yai haina chayul ke kanar ke bamasang state asida BJP gi kangbu honon mahak lauthok na bagi demand sing tawrak bagi chayul khara gi tungda nengthauga par minister minister pham thak ri chan tawkhra tungda mahakim bhota state asigi anuba minister adu oinaga sijum sakai mitta Basavras Bomai wasak Yaokhre minister oina wasak lauraba tungda Mr. Bomai Prime Minister Narendra Modi bumhaki jai phathawjal gi damak thagar ke amasung mamangi BS Yedorappa pana luchingba state government aduna tawrangkhiba afaba thabak adu magna makha sa thagani aige masigi mamangda Mr. Bomai bo nungaiba phongdok aduna Prime Minister na magi mamangda lehamba minister Mr. Yedorappa busu BJP mus state asigi sakhona rabgi damak tamhanga jaram kiba asabu thawdang singa adu thagar ke Bharatiya Janata Party BJP luchingba Basafras Somappa Bomai na ngasijum sakai sunmitta Karnataka ge Kulhumdoi Subas Minister oina wasak Yaokhre ngasi mafam masida leiba Raj Bhavanda wasak lobagi thoromda Governor Thawar Chan Gehlot na mahakpo office pipe gi wasak lawan ke Karnataka gi hanagi Minister SR Bomai gi masanupa mechanical engineer graduate ama amasung hanagi Janata Dal United luchingba Basafras Bomai bo caretaker chief minister BS Yedorappa resign tawkhibagi matung no magi matong Laibak pukul mita BJP High Governor Karnataka Chief Minister Hablakibane. COVID-19 ki lantheng marakda ILP ki mapung phaba chana kanglonso semausi JC ILPS. Haukiba kumjali singani taraga mapan ki December taramathoi da India ki president ayaba piraba matong sahi adu ki December kuntramathoi da Manipur inner line permit ga line gazette notification thoktuna amade BJP ki lusingba ram mathop na ahanba ILP paiba mi oire ana rautotuna sanaba haukrabaso. Ngasi permit system masih sana dabaga sak manare maram masina COVID-19 ke lantheng marakta ILP gi mapung papa guideline amasung semauna ba khona ba mathau tai hana joint committee on inner line permit system JC ILPS na thatorak pa cherola mana aire cherola tuna makhata na pallibadi hana dagi ILP chatna tun lakpa jumlo no state wari Nagaland Mizoram amadi Arunachal Pradesh the system asigi kana ba khara makhai di fangle Bengal Eastern Frontier Regulation 1873 ki section 2 gi makhata Council of Minister na warep lawtuna Mizoram government matik laina state adugi mating laina state adugi hello singi masak tak pangamle masigi sumadakta state adugi hello minataba Meoi sina Mizoram gi lam leiba John ba jahante dukan plot leige harabasu list da oina thamle aduba Manipur gi hojik chanariba guideline asigi maming khaktagini mathibong yaudaba ahoba tumba gumbane hojik mathau tariba Manipur engana regulation asina piriba por munuk da hello mi haraga kana bu khangani amadi kana kana ILPP ba ki tangai fadaba lai aiba asi mayak sena khangani gadabane Hauki bukumjali singani kungi Januari tara da Manipur lenga ke secretary and commissioner review na thok border amada Manipur gi lam leiba jon bapna mak thenki aduba lamda masidadi yadaba leite abegi matagum oida padaba kya tawduna dead back tawraga sel did register tawna bu khona bagi pau kya takhe mamang da thoki border adu panki badi lam leiba jon bagi athing badu makhata na guideline ama thok triba phawa chanagani aibasine aduba ikhan khanguduna sahi asige June 3 Manipur lenga na hana thamlamba athing basing adu kom thokle aibagi order ama amuk thoke
Yellow mi kadai bo kawgadage abagi sabsabu wafam amadi kanglon puthok patawtana laingakna nauna thoki border khudakta mutat kadabane masigi mahutta Bengal State Frontier Regulation 1873 ki section 7 na pirba state government ge apa yaudana Yellow mi nataba singna lamlai ba jon ba yaroi abagi ating ba du chanapam thoke egg rule amadi regulation na pirba power phawba mapung phana sina pangam drabadi laingak po oibada matik chadre takpane hiram kudimakta center gi jaka yengdon hinglabadi state government lai haiba ki wantok laitre President rule ga pangkhat koire amaronda manipur train service hawragani amadi Tamenglong district yobang hamle harduna harawnare aduba train service hawbagi hek nogan bada manipur si new assam new bengal amadi new bihar ko basak chumana daba mitop miancha singkile pak oikragane matamaduda kanana so athingba pibangam loi ekoi punamak india ki citizen oiba maramna athingba piruba matamda section a ki makada NSA panchina namthana ba honagane Laga kasana miyam gi afaba thawang ke di packet pire afaba thabak sing adu ki manungda ILP ki mapung phaba guideline ama sembi ba maduda manipur gi yellow missing gi masak ningthi na tak ba made maduda jumpham orga document sing thithok pa NRC semtun mapung phaba record thamba change Manipur State Population Commission link to expert sing jahon tuna mapung phaba population census report puthok pa Yaonaba leitraba census data adu ki matungina delimitation pangthok pa tai mating laiba amade center gi jakada Laitaba lengak role amasu thamna na phona bi haina JC ILPS ki serol aduna makhatana haire makhatarakpa atopa pau amadana lukba crore taraga nithoi irom henbagi nisha amadi sana phare IGAR South ki mi makhada Assam Rifles na tongan ba mafam sing ki lupa crore taraga nithoi rom henbagi oigadaba mayaka ba draka amadi sana phare pawasen hai Assam Rifle more battalion ngarak Indo Myanmar border da routine noina Patrolling chatbada jungle manung da miyo emas chingnani obamong da chaka ani pan ba gari masa ama thawraga lakpa thena ke miyo adu khamna na ba haibada gari adu langthoklam raga Myanmar rom da chenchen ke Assam Rifles ki troop aduna gari manata changsin duni yengbada bora khaw ama gari manakta leram ba thengna badage hangdok duni yenglu bada packet kun thok na jomba WY tablet paste lak ani yarum ba thengna badage phagalaga more police station da sinakre phagalaba WY tablet adu malem ke kaithel da lupa crore tararom gi oikani aire Amoromda Assam Rifles kudeng thabi battalion ki troop nangasi kudeng thabi check post da chadawuk sing check toba ki thabak satharingai da sakani panba gari masa amada lakhiba mewe khamla ka check toba da sana kilogram 2.66 jawrum ba thengna ba ki phara ba sana adulupa crore 1.33 romgine phara ba sana adu mi adu ka kona more da leiba custom department da khosina kre aire High Court ki Chief Justice post de poire High Court of Manipur ki Chief Justice PB Sanjoy Kumar COVID-19 post de poire aire Pause asina phangba paugi matungina test ke result asi ngarang phangki bane magi loina bi amaso atopa miwi ama oider ka ma kaktam oirli base course gi positive orba staff amana Chief Justice da case ama kamari lenana pirakba se sangsing dagi lawnar poiram bai aire maraga sida khadrak tawramba ama jail da thajin khre namit khane ki mamang da non local amana samjin sajin ba COVID-19 ki negative report ama paiduna Kolkata tamna paigida flight amada tongna ba Hotnaramba dagi Indigo flight ke official sing na tarukpa report ke matung ina fara ga jail da thajin kraba matung ngarang sun nan local amana asaba negative report pai don flight tong na bo Hotnaramba da ki fara ga jail da thajin kre jail da thajin kraba mi adu ki maming sai khosen sahi kun ka tare chura pam yo ase Andhra Pradesh ki Bijaya Nagar da ki 2 town police station bunung chanba Kotha Feta Gaudi street da lai bani aire mang ngarang Indian Airlines ke flight number 890 da tuang ton Imphal airport da ki chanana ba Hotnaramba ma ki se sang sing jaw no COVID test ki report check torubada asaba COVID-19 test ki report ama pairam bani aire mang phongdoro pagi matung ina mathang thagi taragani thoida ma ki Mayamba gi luhong bagi thorom jaw na bagi damag Imphal dagi go tamna painal flight ticket ama tha asi kun mari da book tawkhe loina na jangang pok pithal leiba Bara Infra Limited ki worksite ta lerakhiba magna ticket book tawkhraba matung garang ayok mafam adudagi Imphal airport tamna lakibada COVID-19 ki negative oibagi report jaw tarpadi Flight tongba yaroi hai bakangla padigi tha amamoki mamang da mahaki company ke Anup Datta Goba manager amagi COVID-19 ke RT-PCR test hoki bagi negative report aduda mahagna mahaki maming amasung laboratory number amadi tarik na singba semdok laga ngarang nomet jungba matungda flight tongna na bagi damag boarding pass tongna na bokona rupatagi phaki bani aire Mara sajenduna param leba negative report adu babina diagnostics na piba report oibadagi police na madubo chumbra aiduna verification tawrubada samjin sajenba report ni aiba khangla kebani aire maram masidagi mahakpo ngarang pharaba matung da singjamai PS na case amalokar ke loina ngase case asig mari lena mahakpo mathang thagi taraga mathoi pobo judicial custody da remand bibina na ba
Chief Justice Magistrate Imphal West ki court puthorapda kona aba piduna jail da thajin khibani aire. Mirabai bu punsi ki oina movie lem da yanghallagane. Tokyo Olympic Games ta India ke puwari semdano weightlifting the silver medal phanglakrabi saikhom Mirabai Chanoda. Langa ki mekedi ki sel gi mana oina lupa crore kya pirkraba matong multiplex scene ama oiriba Inox Laser Limited na sanaru esubi ikai khumnaba oina mahake. Maha tariba punsi da lemna movie ticket piragani ana phangthorakle. Inox Laser Limited na libak asida lirba tongan mafam singda multiplex movie kya ulipa mafam. Satruk ni fugani pan chalai ribane. Arba Limited asina Mirabai ni hengning ba matam da sel tengdana. Movie yang bayaragani atopo Olympian singi wanasu sahi ama lemna yakan gadori aina makha tarakle. Makha tarakpa atopo pau amadana metric exam gi fal July 13 da lauk thoklagane. Manipur ki Board of Secondary Education Manipur pasem na logba sahi asiki high school living certificate ISSLC examination gi fal lak leba July 13 da lauk thoklagani aire. Supreme Court ki order matungina state asigi board na logba sahi asigi ISSLC examination ki palla si lak leba July 13 da haidok lakani aina Manipur ki Education Minister S Rajena phangdokre aina agency ki pau amana aire. Harbe examination asigi fal department ki official website nsem.nic.in da lauk thokani aire. Pawasin hai COVID laichat na maram orga Manipur board na cancel takraba class 10 board examination asigi damak sahi asigi oina mahiroi punna lising nifu kamari ki mathakta restart tawrakhe. Harba examination asi cancel tawkraba matung Manipur board na mahiroi sing asigi mark pi bagi evaluation criteria sing sulauk tokre. Criteria asigi matung inam mahiroi sing asigi mark sada kontrana class 9 ki final examination ki falda sada jangkhaya mana class 10 ki oire board ta amasung sada kunna school ki international assessment da jampam oraka mark pi gani aire. Lakadurba July 13 da lauk thokudurba sahi asigi class 9 examination ki fal asida Kanaguma mahiroi penda bajarba state asida COVID ki pibam paraba matungda offline exam thaba yagane. Harba offline examination asigi matam class 10 examination ki phal asi lauk thoklaba matungda lepkani aire. Mamang jahi kumja lising ani kungi bosem na loba ISSLC examination da state asigi mahiroi apun bachata umbaga pass dauke. Panbaya badi sahi asigi hokiba July 13 da Council of Higher Secondary Education Manipur na loba sahi asigi class 12 examination gi phal lauthoki harba examination asida sum hairoi sada marfudra mapan pass tauke. Gujarat, Haryana, Odisha, Uttarakhand, Madhya Pradesh and Himachal Pradesh na singbaleba kasike. Tongan ba state singisu sahi asigi class 10 examination gi phal sing lauthok na khrabani aire. Congress na lak manga BIPL na lakhani pikre. Tokyo Olympic Games ta qualifying the silver medal phanglak rabi saikhom Mirabai Chanuda. Congress Party na lupa lakmaga amadi Bharatiya Infra Private Limited BIPL Imphal Branch ke Managing Director N Ibo Soba na lupa lakani khosinakre. Sport ki lamda political color sangjina na bahwana roidabani haina Congress Legislature Party ke losing pa o Ibo bina phangdokre. Nongpok kakching daliba ibudau Khamlang ba community holda Manipur Protest Congress Committee na sinda na pangthokpa mahakpo okpagi tharom da CLP losing ba asina ai. Yamna lairaba ibung amadagi hawrakhibi Mirabai na malemgi competition da saruk yadu na silver medal phanglakiba asi sauthok sini kaine aike. Sport politics tawfam thokte masida masu pusinba pamjade ngasi ki tharum asima politics kamari lainaba laina na pangthokpa nate. Man hona zaman gi mai maringjal mathungna amadi asetpa pherep adu papuning thogat poina pangthokpane. Political platform sagan na balak panate mana malemgi miam da hona ba kallaba tawge baninglaba dimiyobi ki punsi da mai pakta balaite habasi ullabane. Senjau pai basing masa masu sing politician sing masa masu sing lupa crore mayam thadara basu masih hekta makam gada balaite mamang da Olympic ta jawru roba matungda handak ambuk jawru ga medal lawrakle matung tarak badasu jaw gada bising dasu man hona jariba asi mai pakpo warasan aina thaujal people lakpani aike aru beda content sing asigi maru oiba pau khara asi ba pau dam jariba mari local news YouTube channel amadi Facebook page asidagi yang biri pupram pathaga sari channel senda tom da kadar badi subscribe to video subscribe to video like and share to busu kawi group namak po amuk hanna thaga sari